Imis TV meeting tabiri bisingbu ahan bamakta taram na okche bugalone na nomaithing kunje soina khurumjari maraki pau miyam pizari Imphal manungda irang toba lepiro apangwa thiraga rally chatnaba inchinba tokpiro bot kaba kadaba thidana amatta oina punchinduna yeknaba khudingmak lanthing naminarasi haina Manipur Chief Minister Nongthombam Birena fongdokre wafom asingasi Pasoi Assembly Constitution gi manung chanba takyan khongbal maning mekaida pangthokiba Imphal Ring Road Project haudokpagi tharamga mailena fongdokhibani Imphal Ring Road Project asi Asian Development Bank ADB gi sentang makhada lakadoriba kumja lisingani kuntarukta loisannaba pandam thamli thawamaduda Minister Govindas Konthojam Haikham Dingo Khasim Basyom Awangbo Niumai Dipu Gangmai MLA Thangjam Arun Kumar K Ibomja Ragumani Kunjakesor TH Joy Kishan Prem Chandra Santi Yauna Chief Secretary Dr. Bin Joshi Amashung Tongan ba Department Singi Makok Thongba Officer Singsu Saruk Yaki Lonuna Thawamadugi Manung Channa Pasoi SC MLA Sapam Kunjagesona Pasoi SC Miyamda Chief Minister Hakshil gi Tengbang Card Ration Card Widow Pension All Age Pension Ujwala gi Gas Cylinder singsu khusinaki Thawamaduga mailena CM Birena Hai chahi taruk asigi matungda lamdam asida ahongba kaya ama lakle haibasi Manipur gi miyamnasu uba fangnabani lambi thong gi fibam phagatle hana police commando ubada kinaramba adu haujikti police ka miyamga gi marakta afaba mari thamnaduna ahongba kaya ama purakle sanabagi lamdasu Manipurna India gi mai purakli mahai masingi lamdasu chauna ahongba ama purakli masina aikhogi chawkhatpagi mami ama taribani masigi marakta kalak mihau chawba kaya amana mapandagi changsilaktuna leibak asibu thugaina ba chawkhatpagi lambi asibu muthatna ba hotnaribasi BJP lengang na paliba makai oithokloi masi pumnamak asi aikoi puna lantheng minaduna apunba na pangani haiba ulasi lambi thong phagathanbagi manung channa ngasidagi tha ahum mari gi matungda Kohima landana Tamenglongdagi Fauraga Guwahati Fawa Pung Taruki Khongchet ki lambi miyamda khushinargani school phagathansi haibaski masi paikhatlaba matungda college phagathansi haibagi thabak thaumsing paikhatpa haure tongan ba chawkhatpagi thabak thaumsing su makha tana paikhatnaba sem sari haina su fongdoki Kumana हे तो बेटा जो मन की बता दिखा वो पर इसे ना हाथों बजाय से तो मेरा मुझे लगाएंगे पहले नींद हो रहे पहले मना ता हो रहे पहले उन ता हो रहे हाथ को तो फाइल की और शासन की एक कोई हिंदू में है तो शासन लाती है इंजो कमांडो मुझे से मिलो कमांडो इतना से तो कुछ समझ नहीं कमांडो मुझे से मिलो कमांडो शुरू से ना शुरू करने को को मैं सही लास्ट 6-7 years पुलिस के पगार निमरता तो क्या खबर मरी लेगा तो मैं ये ऑफिसिंग में चलेगा डीसी उन्होंने कहा हटा हमला है मतो सेक्रेटरी उन्होंने हटा हमला है मतो दो विलेज में लेकाई जला अगर रखा नहीं ये ना मुझे फिर में ये चीज़ आज की मेरी ट्रांसफॉर्मेशन तो मैं गवर्नमेंट ने और कम कर जाते राष्ट्र आपने अदो कर तो हम क्या हुआ अगर समाज में उठक कुछ अगर मांगने दिया करना अगर यूथ चीनी तो जीवन में मुझे होना है हमारे पूरे को करना ताकि पोती कारका ना कोई तरफ भी करवाता हूँ लोगों मपान की माया में कुछ लगा तो ये खाना ले जाए तो मैं उसको नंदर जोड़े खाने वाली भी पॉलिसी जो तो यार सुनो नंबर तो यार Nakal Amurumda Youth Affairs and Sport Yas Minister Govindas Konthojamna fongdorakpada ngasi nongna pakhatkadoriba project asi kilometer 58.3 kolhumloi shangba project ni CM na lambi thong phagathanbagi pakhalakliba thabak thoms asi lamdam asida leiriba miyamna chathok chashin tawbada athubada yoba ngamdaba kaya mayoknariba du athuba matamda yohanba ngamhallagani noise pollution su hanthanduna kanaba kaya ama fanghallagani mahi tampham sang amadi hospital leiba mapada lambi thong fattabagi ufun thokpa amadi noise pollution thokhandanaba section thawangsu lokhatlagani karo lising ama chatret humfutaruk changna pakhatkadaba project asigi manungda kilometer 8.4 lane oigani masigi nakanda food plaza thamgani cycling amadi jogging gi track su thamnaba hotnagani
kilometer 94.85 2 lane oigani kilometer 18 na green lane oigani masigi nakanda footpath haplagani lambi thong phagat hanbagi matung ina mid size ki oina electric rickshaw amadi electric bus su chathanaba sem sargani pakhai kadoriba thabak asida manipur miyam gi support yauduna sakhot thorang sing pakhatpa othoktabana miyam nasu lengak na pakhalakliba thabak thorom singda thauna hapiduna apunbana pangani haibadu wetminasi haiba wafam fongdoki mayam khara mana hai nei madide kari no hai kana huji lai ba athoi sarkar asina loan pangpu da pui athoi isa phaw da ka to lo rani hai bagi adu ko ching no na lai do adu khatan ko na bai na tham da na this entire loan amount given by the ADB is 90% grant and a 10% loan which will be repaid by the government of India, not by our government. Government of India na payment of the neva. In place of a payment of the neva. Aduna ina mayam na thamjani mari total grant oina athoga government of India na payment of the se 1237 asi mathum hoina payment of the neva. Masida be koina asa tawjai madu de koina thamjari basi akhoi 18 lakh people direct benefit people in money upon they can be absorbed in any technical capacity or non-technical also. Aduna koina 18 lakh main days 18 lakh main days se koina employment generate to money ba. Aduga 13.5 lakhs main days sina indirect employment people money ba. Indirect employment is dukan masa road cycle to ba, and the value of the land will also increase in 100-fold. Once this road passes through, aduga road sigi nakanda akoi dukan mayam thamba yagani pan dukan hotel chung mayam thamba yagani maduga koina 13.5 lakhs main road koina pada banega.